ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯋꯥꯔꯤ ꯑꯃꯈꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯣꯡꯐꯝꯗ ꯕꯥꯇꯣꯟ ꯊꯤꯜꯂꯨꯕ꯫ ꯂꯩꯀꯥꯏꯒꯤ ꯊꯧꯅꯥ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯄꯥꯡꯒꯜ ꯀꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ, ꯇꯣꯝꯆꯧ ꯃꯁꯥꯗ ꯑꯀꯤꯕ ꯁꯨꯡꯐꯥꯎ ꯐꯥꯎꯗꯦ ꯍꯥꯏꯕ ꯌꯥꯏ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯇꯣꯝꯆꯧꯗꯤ ꯑꯃꯝ ꯑꯊꯦꯡ ꯈꯦꯟꯅꯕ ꯀꯔꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯤꯈ꯭ꯔꯕꯗꯤ ꯁꯣꯔꯥꯠ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯑꯍꯤꯡꯗ ꯃꯣꯡꯐꯝꯗ ꯆꯠꯇꯨꯅ ꯕꯥꯇꯣꯟ ꯊꯥꯕ ꯍꯥꯏꯅ ꯇꯧꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯗꯨꯒꯤ ꯊꯋꯥꯏꯕꯨ ꯃꯥꯏꯕꯗꯨꯅ ꯀꯧꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯤ ꯑꯃꯒꯤ ꯃꯇꯦꯡꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯪ ꯊꯥꯕ ꯍꯥꯏꯅ ꯀꯧꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯕ ꯆꯍꯤ ꯌꯥꯝꯅ ꯅꯧꯔꯤꯕ ꯃꯆꯥ ꯑꯄꯤꯛꯄ ꯑꯅꯤ ꯂꯩꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯇꯕ ꯊꯣꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯀꯞꯇꯨꯅꯇ ꯂꯩꯔꯦ꯫ ꯆꯥꯛ ꯏꯁꯤꯡ ꯑꯃꯠꯇꯁꯨ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯍꯜꯁꯤꯡꯗ ꯃꯍꯥꯛꯄꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯨ, ꯁꯤꯅꯤꯡꯂꯦ, ꯁꯤꯒꯅꯤ ꯑꯁꯤꯅꯆꯤꯡꯕ ꯑꯗꯨꯝ ꯍꯥꯏꯗꯨꯅꯇ ꯂꯩꯔꯦ꯫ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯄꯥꯅꯁꯨ ꯃꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯏ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯁꯦꯅꯥꯄꯇꯤꯗ ꯌꯨꯝ ꯍꯣꯡꯗꯨꯅ ꯂꯩꯈ꯭ꯔꯕ ꯁꯥꯃꯨꯔꯧꯗꯒꯤ ꯃꯥꯏꯕ ꯑꯗꯨ ꯀꯧꯔꯨꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯅꯨꯡꯊꯤꯟ ꯌꯥꯆꯪꯂꯛꯄ ꯑꯗꯨꯋꯥꯏꯗ ꯌꯨꯝ ꯑꯗꯨꯗ ꯌꯧꯔꯛꯂꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯦ, ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯦ, ꯑꯗꯨꯅ ꯏꯇꯣꯝꯇ ꯑꯍꯤꯡꯗ ꯆꯠꯄꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯆꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯌꯥꯗ꯭ꯔꯦ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯆꯠꯄ ꯍꯥꯏꯕꯗꯨꯗ꯫ ꯃꯗꯨꯕꯨ ꯇꯣꯝꯆꯧꯅ ꯃꯍꯥꯛꯀ ꯆꯠꯁꯤ ꯍꯥꯏꯅ ꯏꯄꯨ ꯃꯥꯏꯕꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯥꯏꯕꯗꯨꯅ ꯐꯔꯦ, ꯑꯗꯨꯗꯤ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯂꯥꯛꯑꯣ ꯍꯣꯔꯦꯟ, ꯑꯗꯨꯒ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯂꯦ꯫ ꯃꯥꯏꯕꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯃꯥꯏꯕꯗꯨꯅ, ꯏꯕꯨꯡꯉꯣ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ, ꯅꯪ ꯍꯣꯔꯦꯟ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯄ ꯌꯥꯗꯦꯀꯣ, ꯈꯔꯗꯤ ꯀꯤꯍꯜꯂꯛꯄ ꯌꯥꯏ, ꯅꯪꯉꯣꯟꯗꯅꯤ ꯍꯥꯟꯅ ꯐꯔꯛ ꯇꯥꯔꯛꯇꯣꯏꯁꯤ꯫ ꯀꯤꯕꯗꯤ ꯀꯤꯔꯨꯅꯨ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯑꯗꯨꯕꯨ ꯅꯪꯅ ꯆꯦꯟꯕ ꯑꯃꯗꯤ ꯂꯥꯎꯕꯅꯆꯤꯡꯕ ꯀꯔꯤꯁꯨ ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯅꯪꯅ ꯀꯤꯔꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯑꯩꯕꯨ ꯍꯦꯛ ꯁꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅꯤ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯝ ꯉꯥꯎ ꯐꯩꯗꯨꯅ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯁꯤꯗꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯀꯤꯗ ꯀꯤꯔꯒ ꯇꯞꯅ ꯏꯄꯨ ꯏꯄꯨ ꯍꯥꯏꯅ ꯀꯧꯔꯛꯎꯀꯣ, ꯅꯠꯇ꯭ꯔꯒ ꯅꯥꯀꯣꯡ ꯀꯟꯅ ꯃꯦꯟꯁꯤꯜꯂꯨ, ꯑꯗꯨꯒ ꯅꯃꯤꯠꯇꯨꯁꯨ ꯀꯟꯅ ꯎꯏꯁꯤꯜꯂꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨ ꯇꯥꯔꯕꯁꯨ ꯀꯌꯥ ꯊꯋꯥ ꯁꯥꯗꯦ ꯇꯣꯝꯆꯧꯗꯤ꯫ ꯃꯐꯝ ꯌꯧꯔꯀꯥꯟꯗ ꯃꯥꯏꯕꯗꯨꯅ ꯇꯣꯝꯆꯧꯕꯨ ꯈꯔ ꯂꯥꯞꯅ ꯐꯨꯠ 15ꯃꯨꯛꯀꯤ ꯆꯥꯡꯗ ꯂꯥꯞꯅ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯨ ꯀꯥꯎꯅꯨꯀꯣ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯃꯣꯡꯐꯝ ꯃꯅꯥꯛꯇ꯫ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯁꯤꯡ ꯈꯔ ꯃꯩ ꯊꯥꯕ ꯍꯧꯔꯛꯏ, ꯑꯗꯨꯒ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯁꯣꯟꯕꯁꯨ ꯍꯧꯔꯛꯏ꯫ ꯈꯪꯍꯧꯗꯦ ꯃꯩ ꯑꯗꯨ ꯆꯥꯛꯄ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯩꯈꯨ ꯈꯔꯗꯤ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯇꯣꯝꯆꯧꯒꯤ ꯇꯨꯡꯗ ꯈꯪꯍꯧꯗꯅ ꯂꯩꯕꯥꯛꯇ ꯎꯆꯦꯛ ꯃꯁꯥꯅ ꯐꯨꯖꯟꯕꯒꯨꯝ ꯐꯥꯛ ꯐꯥꯛ ꯂꯥꯎꯅ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯍꯟꯗꯨꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯥꯀꯜꯗ ꯅꯨꯡꯖꯦꯡ ꯋꯥꯏ ꯋꯥꯏ ꯂꯥꯎꯅ ꯆꯥꯏꯔꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯒ ꯇꯣꯝꯆꯧꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯀꯟꯅ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯇꯣꯝꯆꯧ ꯁꯨꯝ ꯐꯝꯃꯝꯕꯗꯒꯤ ꯐꯝꯐꯝ ꯈꯪꯗꯕ ꯍꯧꯔꯛꯏ꯫ ꯃꯍꯥꯛ ꯃꯥꯏꯕꯅ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯃꯤꯠ ꯃꯅꯥ ꯆꯦꯠꯅ ꯈꯨꯝꯖꯟꯗꯨꯅ ꯎꯏꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯨꯃꯥꯡ ꯀꯥꯡꯕ ꯑꯃꯗꯤ ꯐꯥꯎꯔꯦ꯫ ꯄꯣꯛꯄꯗꯒꯤ ꯑꯁꯨꯝꯅ ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯗ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯕꯕꯨ ꯌꯦꯡꯂꯨꯕꯗ ꯎꯗ꯭ꯔꯦ, ꯑꯗꯨꯒ ꯇꯞꯅ ꯏꯄꯨ ꯃꯥꯏꯕ ꯍꯥꯏꯅ ꯀꯧꯔꯨꯏ꯫ ꯃꯥꯏꯕꯗꯨꯅ ꯑꯍꯝ ꯑꯍꯝ ꯍꯥꯏꯅ ꯈꯧꯗꯦꯝꯂꯛꯏ꯫ ꯇꯣꯝꯆꯧ ꯋꯥꯈꯜꯗ ꯀꯤꯔꯝꯕ ꯈꯔ ꯍꯜꯂꯤ꯫ ꯑꯗꯨꯗꯩ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯆꯧꯅ ꯅꯥꯀꯜꯗ ꯌꯦꯡꯕꯗ ꯃꯇꯣꯝꯇ ꯐꯝꯂꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯥꯀꯜꯗ ꯃꯁꯥ ꯏꯄꯥ ꯄꯥꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯐꯝꯂꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯥꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯐꯨꯛ ꯍꯧꯒꯠꯄꯗ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝꯅ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯕꯨ ꯄꯥꯏꯗꯨꯅ ꯆꯤꯡ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯝꯆꯧ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯥꯎꯔꯛꯂꯦ ꯊꯃꯣꯏꯗ꯫ ꯇꯞꯅ ꯇꯞꯅ ꯃꯥꯏꯕꯅ ꯐꯝꯈꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯊꯥꯡꯖꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕꯅ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯇꯞꯅ ꯂꯩꯕꯥꯛꯇ ꯐꯝꯊꯩ꯫ ꯑꯗꯨꯒ ꯑꯀꯤꯕ ꯄꯨꯝꯕ ꯐꯥꯖꯤꯜꯂꯒ ꯃꯥꯏꯕꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯎꯔꯦ꯫ ꯃꯍꯥꯛꯅ ꯀꯟꯅ ꯃꯩꯗꯨ ꯆꯥꯛꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯁꯤꯡ ꯑꯗꯨ ꯃꯇꯣꯝꯇ ꯑꯃꯨꯛ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯦꯛꯇ ꯁꯠꯇꯣꯛꯈꯤ꯫ ꯃꯇꯧꯗꯨ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯅꯥꯀꯜꯗ ꯃꯈꯣꯏ ꯑꯃ ꯑꯅꯤ ꯇꯣꯝꯆꯧꯒꯤ ꯃꯅꯥꯛꯇ ꯐꯝꯖꯜꯂꯛꯏ, ꯑꯗꯨꯒ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯣꯝꯆꯧ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯅ ꯁꯣꯔ ꯐꯥꯎ ꯍꯣꯟꯗꯦ ꯍꯥꯏꯕ ꯌꯥꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯀꯟꯅ ꯀꯟꯅ ꯀꯞꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯨꯝꯆꯤꯛ ꯆꯤꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯏꯕꯗꯨ ꯌꯦꯡꯂꯨꯕꯗ ꯃꯥꯏꯕꯗꯨ ꯃꯩꯈꯨꯇꯅ ꯄꯨꯝꯌꯣꯝ ꯌꯣꯝꯂꯒ ꯂꯩꯔꯝꯃꯤ, ꯋꯥꯔꯤ ꯁꯥꯕꯒꯨꯝ ꯇꯧꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯕꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ
ꯇꯣꯝꯆꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯆꯠꯂꯁꯤ ꯌꯥꯔꯦ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛ ꯈꯝꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯂꯒ ꯃꯥꯏꯕꯒꯤ ꯃꯥꯡ ꯊꯥꯔꯒ ꯄ꯭ꯔꯞ ꯂꯥꯛꯂꯦ ꯌꯨꯝ ꯌꯧꯕ ꯐꯥꯎ꯫ ꯑꯍꯤꯡꯗꯨꯗ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯃꯊꯋꯥꯏ ꯑꯗꯨ ꯆꯪꯍꯜꯂꯒ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯊꯋꯥꯏꯗꯨꯅ ꯂꯥꯛꯄꯗ ꯃꯤ ꯑꯃꯅ ꯂꯥꯛꯄꯒꯨꯝ ꯊꯣꯡꯗꯨ ꯅꯝꯗꯨꯅ ꯆꯪꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡ ꯂꯥꯏ ꯈꯣꯏꯔꯝꯂꯒ ꯂꯣꯏꯁꯤꯟꯈꯤ꯫ ꯋꯥꯔꯤꯁꯨ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯃꯛꯇꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫